Manipur Maitai Pangal Welfare Association MMWO Headquarter gi meeting makhada Village Protection Committee Khelakong haina mingthonba committee ama semkhre committee semba asiga mari leinana MMWO Headquarter gi Finance Secretary Jesam Achobana hai nauna semlaba committee asina miyam gi mahut sillaga khul ngak senbagi thabak chatharagani Village Protection Committee asina logi wangmada amadi Kunai asigi mayokta chatharapa thabak thauramsing thingbagi thabak paikhatkani maru oina social media da thagalakpa kanglo furup naiba wafamsing thingba amadi tongan ba lining laishon khudingma kai khumnanaba awareness bigani masiga iroinana miyamgi chawkhat thauranga mari leinaba singdasu committee asina akhannaba miyeng changani khul asida miyamgi mahut sillaga thabak tawgadawriba thawmi sing pukning thawgattuna makhoida angamba mateng pangbiyu Khul asida kanagumba club organization natraga imaleba kidamak thawai khubakta haptuna thoragliba ichin inaw singna tangai fadana change hairabadi volunteer sing asida mangjongna khanghanbirau makhata nasu wathoriba maitai pangalna khundaba mafam singda Village Protection Committee amamom semnaba MMWO na semlagani masida miyam nasu mapung fana mating pangbiyu haina sesam achawbana makhata ki hariba Village Protection Committee Kelakungi Kolibe areas data kana gumba organization natragna look sing amadi tongan ba atoba singdagi case ka mari leinaba natragana bifami pungi any problem ama layu matamda hariba Village Protection Committee Kelakungi lairiba thabroi sing asdagi convener natragana ko convener singdagi ayaba lobira kanda consider riba anti social elements sing aduga natragana aina yadaba thabuk tobo phataba thabuk chawba sing ase sumthokminabada aikoi punamak sargi aminasi hauji gase aikoi gi social media da yam kanna aikoi gi troll tawnariba haitare aikoi gi maruaina igi maiti pangal gi naron sing aduga social media paibiriba fake account paibiriba mayam singda appeal tawsari madudi social media da kanagumba jati amagi ning sokpa yaba natragna wakhal nungai roidaba adugumba natai chadaba comment post toba ase khudaktagi lepiu makhata na masigumba singsi tawbiganu hainasu ngasigi mifam asigi khurung chaba loraga media gi thong thamjari